ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯈꯤꯕ ꯀꯌꯥꯅꯤ꯫ ꯑꯗꯨꯒ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯐꯪꯕ ꯉꯝꯗꯅ ꯁꯪꯁꯥꯔꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ, ꯍꯣꯠꯅꯕꯗ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ, ꯍꯣꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯜ ꯇꯧꯒꯅꯨ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯏꯌꯩꯗ ꯇꯧꯕ ꯀꯣꯡꯒꯣꯜꯒꯨꯝꯕꯅꯤ꯫ ꯌꯦꯠꯇ ꯇꯧꯕ ꯀꯣꯡꯒꯣꯜꯅ ꯅꯥꯄꯜ ꯇꯧꯕ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯔꯨꯒꯅꯤ? ꯉꯁꯤ ꯍꯌꯦꯡ ꯈꯪꯗꯕ ꯄꯨꯟꯁꯤꯗ ꯅꯣꯛꯅ ꯅꯣꯛꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯈꯠꯅꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯃꯤꯟꯅꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ?